Hi, hello people. Aigi ming Sapna Kauri. Aduga aigi leithomna Assam Hojai ki Lanka haiba mafumda aduga aina asi ahanba oina channel se hangjabani YouTube se haidi mayamna sum simna uraga aidi hanadi su yam pamjaiba ko adu oiraga sune ikai ba haitare ko yana su ikai gali adina thakta ikai jana simjabani ko aina igi chaba koiba chatpa mayam punumak mayamda se tawningba adu loiraga agi personal life singse utningba adu yamna su pamjai sigumba se adu loiraga yamna haidi isi kaisi go haiju haide introduce tawa se sai tomta ko aduna ngasi oina di ahanba gi oina di agi morning gi routine oina ucharake mayamda ko ado mayam pamjaragadi nusibigadi aigi video se yamna yengda nungaragadi like share amasung comment tawiro aduga pamdaba midadi yengningdaba midadi force tawjararoi ko nusiba misingnadi yengbio mathangda taisu thangat pirake ai video semjarake aduga pamagadi asum like tawio ko mahoi asun matang asida loisanjrage yamna haibasu haitabaina. Good morning everyone, welcome to my channel. Kasi ay video se ahan bani YouTube ta aduga ahan ba i video se ay ingkol de oina haujarage aina thajaba lay morok sina khoi yungi morok yam phajana pali yangu maya aina thajabani aduga yamna su myam hega khoi cha gare mayam da su pi gare adu siasu leire yengu asina singkanga aduga asina kuire pambise chahi ani hum phare lithare aduga hanadi yamna palami haujikti handakti yam pandare adu sina jenam se handakti yam phadare adu chabane hele len dana akoina injang thongpada ingkhol koi bogadi jam haijade da sum nauna tamjarakpani ine bokta khara takpi dena ibu ngasidi aigi breakfast se puri oina tawjare mayamsu angang singsu puri chaninge haibani puri oina hoge na tawjari ado mayam makhata na igi video se engminasi punna
để hào đó mà đi cái căn của tôi tao mà mình sửa đây cái này nữa đó cho hào bơ đơ cái nào thong gì nữa năng cái puri yang ngô bơ đó wow này mình cam hào đi lâu nè tasty yummy very tasty